ꯊꯝꯕꯥꯜꯒꯤ ꯃꯁꯥꯗꯨ ꯇꯨꯁꯨꯡꯕ ꯀꯌꯥ ꯑꯃꯁꯨ ꯐꯥꯎꯖꯩ꯫ ꯀꯣꯔꯤꯗꯔꯒꯤ ꯅꯥꯛ ꯌꯦꯠꯇ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤꯉꯩ ꯀꯣꯔꯤꯗꯔꯗ ꯊꯥꯜꯂꯤꯕ ꯕꯜꯕꯁꯤꯡ ꯑꯗꯨ ꯀꯨꯐꯦꯠ ꯀꯥꯐꯦꯠ ꯈꯥꯞꯄ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯉꯩ ꯃꯍꯥꯛꯅ ꯉꯁꯥꯏ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯂꯥꯞꯇꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯧꯖꯤꯛꯁꯨ ꯎꯔꯛꯂꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯉꯝꯃꯒ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯌꯥꯝꯅ ꯊꯨꯅ ꯈꯣꯡꯊꯥꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤꯕꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯝꯕꯥꯜ ꯑꯗꯨꯁꯨ ꯆꯦꯟꯆꯠ ꯆꯠꯇꯨꯅ ꯏꯟꯅꯔꯛꯏ꯫ ꯅꯨꯄꯤ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯣꯛ ꯂꯩꯕ ꯀꯥ ꯑꯗꯨꯝꯗ ꯍꯧꯖꯤꯛꯇꯤ ꯆꯦꯟꯁꯤꯟꯈ꯭ꯔꯤ꯫ ꯊꯝꯕꯥꯜꯁꯨ ꯅꯨꯄꯤ ꯑꯁꯤ ꯎꯕꯗ ꯀꯔꯤꯒꯤꯅꯣ ꯈꯪꯖꯗꯦ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯌꯥꯝꯅ ꯏꯟꯅꯅꯤꯡꯕ ꯑꯃꯗꯤ ꯃꯁꯥꯗ ꯈꯪꯐꯥꯎ ꯐꯥꯎꯔꯛꯏ꯫ ꯑꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯑꯁꯤ ꯃꯍꯥꯛꯅ ꯏꯟꯅꯔꯛꯂꯤꯕꯁꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯆꯠꯂꯤꯕꯗꯨ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯣꯛꯅꯤ ꯍꯥꯏꯕꯗꯤ ꯈꯪꯖꯕ ꯅꯠꯇꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯍꯦꯛ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨ ꯈꯣꯡ ꯊꯥꯡꯖꯤꯟꯈꯤꯕꯒ ꯇꯨꯁꯨꯡꯕ ꯀꯌꯥ ꯑꯃꯗꯤ ꯊꯝꯕꯥꯜꯒꯤ ꯃꯁꯥ ꯑꯗꯨ ꯐꯥꯎꯖꯔꯛꯏ꯫ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯇꯦꯕꯜ ꯄꯔꯦꯡ ꯄꯔꯦꯡ ꯎꯄꯨ ꯆꯟꯕꯒꯨꯝ ꯇꯧꯔꯤꯕꯗꯨ ꯁꯒꯥꯏ ꯃꯔꯣꯟ ꯃꯔꯣꯟ ꯔꯦꯛ ꯇꯧꯅ ꯇꯧꯕ ꯄꯔꯦꯡ ꯀꯌꯥ ꯀꯌꯥ ꯑꯃꯁꯨ ꯃꯥꯒꯤ ꯃꯃꯤꯠꯇꯨꯗ ꯍꯧꯖꯤꯛꯇꯤ ꯎꯔꯔꯤ꯫ ꯑꯁꯤꯕꯅ ꯃꯔꯣꯟ ꯃꯔꯣꯟ ꯑꯁꯨꯝꯅ ꯑꯀꯣꯏꯕꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯂꯤꯉꯩ ꯇ꯭ꯔꯣꯂꯤ ꯑꯃ ꯏꯟꯁꯤꯜꯂꯒ ꯄꯨꯔꯛꯄꯒꯤ ꯃꯈꯣꯜ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯛꯏ꯫ ꯇ꯭ꯔꯣꯂꯤꯗꯨꯒꯤ ꯀꯥꯡꯈꯣꯡ ꯃꯔꯤ ꯑꯗꯨꯅ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯆꯠꯄꯗ ꯃꯈꯣꯜ ꯑꯗු ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯒ ꯑꯣꯏꯔꯛꯄꯒ ꯃꯈꯣꯜ ꯑꯗꯨꯅ ꯃꯅꯤꯡ ꯇꯝꯃꯤ꯫ ꯇ꯭ꯔꯣꯂꯤ ꯑꯃꯈꯛ ꯀꯥ ꯑꯗꯨꯒꯤ ꯃꯈꯥ ꯊꯪꯕ ꯀꯥꯆꯤꯜ ꯑꯗꯨꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯍꯥꯞꯂꯒ ꯃꯤꯁꯨ ꯌꯥꯎꯗ ꯃꯊꯟꯇ ꯇꯞꯅ ꯇꯞꯅ ꯏꯟꯊꯣꯔꯛꯂꯤꯕꯗꯨ ꯍꯧꯖꯤꯛꯇꯤ ꯊꯝꯕꯥꯜꯒꯤ ꯃꯃꯤꯠꯇ ꯎꯔꯔꯤ꯫ ꯊꯝꯕꯥꯜ ꯃꯗꯨ ꯎꯕꯗ ꯃꯁꯥ ꯑꯗꯨ ꯅꯤꯛꯄꯗ ꯂꯣꯏꯈ꯭ꯔꯤ꯫ ꯃꯥꯅ ꯂꯦꯞꯂꯤꯕ ꯃꯃꯥꯡ ꯑꯗꯨꯃꯛꯇꯗ ꯇ꯭ꯔꯣꯂꯤ ꯑꯗꯨ ꯁꯞ ꯂꯦꯞꯈ꯭ꯔꯤ꯫ ꯇ꯭ꯔꯣꯂꯤꯗꯨꯒꯤ ꯃꯊꯛꯇ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯁꯤꯜꯂꯒ ꯊꯝꯂꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯍꯥꯛꯁꯨ ꯍꯧꯖꯤꯛꯇꯤ ꯎꯔꯔꯤ꯫ ꯐꯤ ꯑꯉꯧꯕꯗꯨ ꯍꯥꯏꯗꯣꯛꯇꯨꯅ ꯀꯅꯥꯅꯣ ꯍꯤꯞꯂꯤꯕꯗꯨ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯑꯃꯗꯤ ꯃꯁꯥꯗ ꯐꯥꯎꯖꯩ꯫ ꯑꯃꯨꯛꯁꯨ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯃꯁꯥ ꯑꯗꯨ ꯆꯔꯥꯡ ꯈꯣꯏꯔꯥꯡꯅꯔꯤ꯫ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯍꯦꯛꯅ ꯍꯦꯛꯅ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃꯁꯨ ꯇꯥꯕ ꯍꯧꯔꯤ꯫ ꯑꯗꯨꯕꯨ ꯀꯞꯂꯤꯕ ꯃꯤ ꯑꯗꯨꯒꯤ ꯃꯁꯛꯇꯤ ꯎꯕ ꯐꯪꯗꯦ꯫ ꯊꯝꯕꯥꯜꯅ "ꯀꯅꯥꯅꯣ ꯀꯞꯂꯤꯗꯣ? ꯅꯤꯡꯉꯝꯗꯅ ꯀꯞꯂꯤꯕꯗꯣ? ꯅꯁꯛꯇꯤ ꯎꯍꯟꯗꯅ ꯀꯅꯥꯅꯣ ꯍꯥꯏꯌꯨ? ꯑꯩꯕꯨ ꯀꯤꯍꯟ ꯈꯪꯍꯜꯂꯤꯕꯁꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯀꯔꯦꯝꯅꯔꯤꯕ꯭ꯔꯥ?" ꯊꯝꯕꯥꯜ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯀꯣꯌꯦꯡ ꯌꯦꯡꯖꯩ꯫ ꯀꯞꯂꯤꯕꯗꯨ ꯀꯅꯥꯅꯣ ꯌꯦꯡꯂꯕꯁꯨ ꯃꯁꯛꯇꯤ ꯎꯗꯕꯗꯨꯗ ꯊꯝꯕꯥꯜ ꯇ꯭ꯔꯣꯂꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯁꯤꯕꯗꯨꯗ ꯃꯃꯥꯏ ꯑꯗꯨ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯛꯏ꯫ ꯃꯤꯀꯞ ꯃꯤꯔꯥꯎꯈꯣꯜ ꯃꯔꯛ ꯑꯗꯨꯗ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯗꯛꯇꯤ ꯐꯤ ꯑꯉꯧꯕꯅ ꯀꯨꯞꯇꯨꯅ ꯊꯝꯂꯤꯕ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯅꯥꯒꯤꯅꯣ ꯌꯦꯡꯅꯤꯡꯃꯟꯈꯤꯗꯨꯅ ꯍꯥꯏꯗꯣꯛꯇꯨꯅ ꯌꯦꯡꯊꯣꯛꯂꯨꯔꯤ꯫ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯣꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯥꯇꯥꯗꯨꯅ ꯂꯩꯕꯗꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯃꯛꯅ ꯎꯔꯤ꯫ ꯊꯥꯔꯣꯗꯤ ꯍꯧꯖꯤꯛ ꯅꯥꯗꯨꯅ ꯋꯥꯔꯗꯇ ꯂꯥꯌꯦꯡꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯇꯧ ꯀꯔꯝ ꯑꯁꯤꯒꯤ ꯐꯤꯚꯝ ꯑꯁꯤꯗ ꯂꯩꯔꯝꯂꯤꯕꯅꯣ? ꯃꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ, ꯃꯤꯇ꯭ꯔꯪꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯝꯅꯅꯣ? ꯊꯝꯕꯥꯜ ꯑꯗꯨ ꯉꯥꯏꯍꯥꯛꯇꯤ ꯑꯉꯥꯎꯕꯤ ꯑꯃꯒꯨꯝ ꯊꯥꯔꯣꯕꯨ ꯀꯧꯗꯨꯅ ꯑꯣ ꯈꯣꯡꯒꯩ ꯀꯞꯆꯔꯛꯏ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯌꯦꯡꯂꯒ ꯑꯗꯨꯝꯅ ꯀꯞꯂꯤꯉꯩ ꯃꯥꯒꯤ ꯃꯃꯤꯠꯇ ꯍꯧꯖꯤꯛꯇ ꯊꯥꯔꯣ ꯑꯣꯏꯅ ꯎꯔꯝꯕꯗꯨ ꯑꯇꯣꯞꯄ ꯅꯨꯄꯤ, ꯃꯥꯅꯁꯨ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯁꯛꯇꯝ ꯑꯃꯅ ꯃꯍꯨꯠ ꯃꯔꯤꯡ ꯁꯤꯟꯈ꯭ꯔꯤ꯫ ꯊꯝꯕꯥꯜ ꯑꯗꯨ ꯀꯞꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯊꯥꯔꯣ ꯑꯣꯏꯔꯝꯗ꯭ꯔꯕꯗꯨꯗ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤ ꯄꯔꯦꯡ ꯄꯔꯦꯡ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯎꯔꯔꯤ꯫ ꯐꯤꯉꯧ ꯁꯦꯠꯄꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯊꯝꯕꯥꯜꯗꯨ ꯏꯀꯣꯏ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯤ꯫ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯄꯥꯜꯗꯒꯤ ꯁꯤꯡ ꯁꯤꯡ ꯂꯥꯎꯕ ꯈꯣꯟꯖꯦꯜ ꯑꯃꯒ ꯂꯣꯏꯅꯅ ꯕꯤꯃꯣꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯕꯤꯃꯣꯂꯥꯒꯤ ꯊꯋꯥꯏꯅ ꯌꯧꯁꯤꯜꯂꯛꯄꯗ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯁꯛꯂꯣꯟ ꯂꯧꯕ ꯍꯩꯕ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯁꯤꯡ ꯑꯗꯨ ꯀꯤꯍꯟ ꯈꯪꯍꯜꯂꯝꯕꯁꯤꯡ ꯑꯗꯨ ꯑꯃꯨꯕ ꯃꯩꯈꯨ ꯑꯣꯟ ꯑꯍꯥꯡꯕ ꯃꯂꯪ ꯑꯗꯨꯗ ꯃꯥꯡꯈ꯭ꯔꯤ꯫ ꯕꯤꯃꯣꯂꯥꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯝꯕꯥꯜ ꯑꯗꯨ ꯃꯄꯥꯟ ꯂꯥꯡꯗ ꯄꯨꯊꯣꯔꯛꯂꯤ꯫ ꯕꯤꯃꯣꯂꯥꯒꯤ ꯊꯋꯥꯏꯅ ꯃꯥꯕꯨ ꯆꯤꯡꯊꯣꯛꯇꯨꯅ ꯄꯨꯊꯣꯔꯛꯄ ꯎꯕꯗ ꯊꯝꯕꯥꯜꯗꯤ ꯄꯨꯡꯉꯛ ꯉꯛꯆꯩ꯫ ꯕꯤꯃꯣꯂꯥꯅ ꯊꯝꯕꯥꯜ ꯌꯦꯡ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯊꯝꯕꯥꯜ,
ita thamba karigino nahakna langnam maikhum kuppa thawai kayagi misum lang asida thuri basi makoina thakpa langda nangna pangthaduna fatkidraba afa afunaba thawai mirel kayagi saktafa masida sangsilyuri basi ngasi oikhrabasu ngasidagi amukhan minna uba khoding thajaduna lamjingduna nangbu puhanganu ko thambalna ita nangla amdrawadi karamba phibamda ai oirangani ai isana khangjade ita bimolage thawai mirelduna ita thambal nang awabadi haubada ngairi loiba nairi nangdi pangthaba yadi minna uba khoding thajaba yadi mafamsi mahu sauba fataba thawai kayagi sakta famni masi khangna satlo koita adoita aina ngasi nangi nanaka laklibasi karigino khangbra ita ai thawai mirelsi matam leiba khibikta nakoina silnau ani asi awa ana tadanaba aina kupsen senaribani tharogi phibam asi arubu phibamda leiri khudingmak asi amai bi lebak sauna thokhanba ngaktani magi haisinglaba hikap likap aduna tharogi masada ayat apan oibani ita thambalna ita aigidi inaw nupi asi khaktani aigi tengpangu ita karamna aigi inaw nupi asi phibam sidagi kangadabano haibado ita ai khangba ngamdri inaw nupi gi phibam sida ai tumina yengduna leibasu ngamdri bimolagi thawai aduna yengo ita hayeng nongalaga kabok ahum khak namai makha olaga katho o aduga yopi ahum amasu katho o ita thambalna hoi ita bimolagi thawai mirelduna ita nongangada basu koiri ahingba amaga asiba amaga koina londinaduna laibasu yaba natti ita ai satlagi ita aina satringai sida itabu tharona leiba ka adu fauba hana thimbiram lagi thambal adu mata bimolagi thawai mirelduna haibadagi mahakarimata wa makha taba ngamjadi amaromda leibak saugi maming hek tabaga mahakki masadu propoksa i bimolana thambal adu thinbiram laga mafumdudagi ikhang khangaudana mangkri thambal wat manung aduda sangkri manaw nupi adu sangba adubu tharodi tumduna leiribani bet mathak aduda ningaidana leiribani haina amamba ahing adu loikhiduna nongsu tapna ngantorakli thambal hawatuna loisinjai doctor raung matam oiduna doctor lai doctor damentina tharogi phibam adu yangsilli doctor damentina makha taba test khara launaba hairami aduga phibam khara phagalaklabadi nongnini asida operation tauba magi khanawasi thambal su doctor gi wahai aduda hoi haibadagi ka hena wa makha taba ngamjadi operation haibasi sendi karaidigi sellawrugani masi khalobada humang kangi adubu doctor damentina thambal gi oiba condition adu mahaksu khangjaribani doctor damentina thambal operation gi thoina warunu operation si sen yamna sangadaba natti nangna sen thorang tawdrabasu yarani nangi haibabu lighting khoyamduna operation asi mai paknaba honabado madukhak mathau tai thambal doctor damenti gi wahaiduda amuksu nungaiba aduga amuksu ikaiba phaujai ikaiba na mahak adu amuk mamai adu haigat sab ngamjadi adubu lairabagi su mateng pangnaba lai haibadu thambal adu ngahakti doctor damenti ga wari ngahak saramlaga mapala thori hospital adugi kentil adomda sa thauge haiduna kentil lakpagi lambi aduda doctor lamngan baga hek thengna ruri doctor lamngan basu kentil adomdagi breakfast tawraga thorakpa matang aduda doctor lamngan ba ubada ikai nungsiba animak masada faujai thambal adu thambal gi thamoida maro loli matik mabasada bi aini karamnadi isilasina kanglugani adubu aigi awaba amada mateng pangbibagi
singamdraba laman amadi tonsinjari laman asibu adumak potlom oiduna purabasu adubu mateng pangbibasigidamak thagatpa wahai amata oirabasu haija hobuna fai masina khara khajik oirabasu aingonda yang haugani ikai ki wangmalan isilasina kauragi doctor thambalna adumna kaurakpada doctor lamngan badu angakpa phaujai masu thoina urudi mobile phone aduda check tawringai thambalna magi mitmangda leptuna lairambadu madu ubada angakpa nungsiba kayamasu phaujai thajarudi thambalna amukhan kaurai doctor langman bana kari haige thambalna doctor gi singba ngamlaroidaba laman amadi tonsinjari doctor langman bana kari gi laman no haisibo thambalna laman gidi aisu khangdi adubu mina hainai haibagi adu haijabani doctor langman bana miyoiba masil mateng pangnaba sibu kari gi laman no thambalna doctor na pangbiba mateng amana aigi inaw nupigi luraba pusigi tanfam amada hingbagi thaunadi pibiramli doctor langman ba thambalgi wa aduda khangli mana mateng panglobadu khangli haiba doctor langman bana adugi bu miyoy masen mateng pangnaba tabani masidigi ahenba atopa ama laitrabani doctor langman bado mamit ani aduna thambal basu mun yengduna lei thambalna khangdida doctor amabu oiri mateng duna aigi ifamdadi punsigi achauba lanfam amada matik saba khulai pibibaga sa manakhri doctor langman bana adong kari lamdagino thambalna yamna thapida thongjaudagini doctor langman bana thongjau haidi safu saba mafam duna tabra thambalna mani ani adu asumna wari sanai ngahak wari sanaringai kol amasula I doctor langman bagida doctor langman badu kol adu lakpadagi wari saramba adu makha tana sanaba yadri doctor langman bana aya somda fission amagi discharge tawbagi thabakhara lairi ngaiduna lairi adung wari di yamna sananingbani adu yadri thambalna hoi doctor langman badu hospital adomda chatkri thambal doctor langman bana sakhiba maikai adomda yengduna lei thambal na lebhauriba maikai adomda tunghanduna amuksu yengthora doctor langman badu thambal ikai nungsi amuksu phaujai doctor langman bagi tunghan yengakpa miteng aduda thambal su laita phum khangjadi punsida asuk huna nungsijaba nipa amadi udri adubu matik mapasadabi aini thik nembana thak wangba lamba oina thoklari somdana kamdauri amai bi lebak sawadu ayuk aduda isau langi mana isau langni ngai ayang bi adu lai ayang bi lakpa ubada isau langduna lairamba amai bi lebak sawadu safam adu khangan hanjin khri ayang bi lakpa ubaduda ngantana laklabadi kari lairi ayang bina kainuni aigi inasi nahandagi nungaiba pau taningbana khoirang ngairakpasi taba fangdi asibu kamdauri banu masigi ona tainabada manau nubi tharo nabagi thambaldo layeng hospital da puduna satkri amai bi lebak sauna nungaiba paudo soiduna taradabani koiraroi ayang bina wahai sidagi chungai ne khendeko awoiba amai bi lebak sauna muhair nahan hinga thatnaba kayarno aina khonari badu adubu magi masing leibanani hingthat hek thatpa ngamdribasi amai bi lebak sawado prok sa mahakna hairi badu mai ising sangdi ayang bi adudi ayang bina adu ada khangdi aidine aigi asawasi ingthaba sungam hek ngamloi tharo thamalgi masamanau amadagi ama hek hingthat thatlabadi taibongpan thadok halabadi pengadabani ima amai bi imana khanglibado kaida khanglibano kaino hairidubo hairi khanglibado chijinafam khangdrabo ai sayol amadi ngairagi asi phawgi manungda thabak oina utraba laibak sawi akhang ahi yam lei masida oidragana
अतोपा थोंजिल अमदे लेपलुबना फै असुमना अयांगबिदो लैजबि थादुना इसौ लांगमगा फेट लाउरगा थोंगालोमदा थोक्री लेबाक चाउना खंगिबा मसिल मनाव अनिमक हॉस्पिटल लैरबसु होरेंदी ख्वाइदिगे फत्तबा थवाई मिरेल अमा थाजिनगेबा मसिगी मसिल मनाव अनि यसिना सीखिबा तारबदी पेलगदबनी फै कैदोबा याय हैबदो आई हौजिक होनाहौरगे मीना थीना nganglambasi आई यामना पेंदेदे तौरिसी असुक यामना माइथीबा नंगबसीबु मसिल मनाव अनि यसिगी हंगतक्ता लेबाक चाउ अदु इसौ लांगी ngarang mana hospital aduda singamdana sikraba thawai kaya ama thajinba adu mai pakhidui masi khallobada sangningba kaya amasu phaujari bani karamnano ngarang thajinkiba thawai singaduga hairobadi thambal adu thawai mangba yarabani thambal bu kanbinaba amadi laibra hayunasu jingnaba kaya amasu phaujai ashomdana amukamdauri numit asimagi nungthilasida thambal adu manaw nupina tawgadaba tharogi testing adu tawnaba question senduna honajai matam lairingai testing adu matang sana tahori testing adugi report khakta ngairi report adu yenglaga kaidobu yage haibadu khanagadabani doctor lamngan basu magi duty off oiba matangni nungthil adu nungthilgi matam aduda thambal na laiba makhoi adomta lai adubu thambal lamnganba lakpa ubada lotsai mangodagi nathainaba udanaba hotnajai natai sadabi mapa sadabi masasu fathanaba hotnajai lairabini haibasina mang thaduna thamoigi ithil pomba adu phumjinnaba hotnajai doctor lamnganbagi meeting aduna thambalbu koithi thiri thambalbu uba fanglabadi asi haiduna adubu thambal adu miya marak aduda lotkri thambal du karaide laige haiduna ko yengi tharona laiba ward aduda laibra haiduna su yengi adubu thambal adudi nathairaga lotkri udanaba thambal udabada wakal di nuaijadi doctor lamngan badu mikup khara break phangba hangma matamasida doctor lamngan ba thambal bu thiba lakpani ngaihak mikup khara ta oirabasu awa nungai wari adu sanarabadi haiduna thambal di thongsil marum aduda lotuna lei doctor lamngan bana koyen yengningai mahaki matung aduda doctor priyanka adu leptuna leiri doctor priyanka na doctor lamngan ba doctor lamngan bana kari leire doctor priyanka na canteen fauda salosi tea break la coffee break la aigi site gi treat pizagi kari gumba adom sindrabadi doctor lamngan ba adu doctor priyanka gi wahai aduda hiktok pangamjadi makhoi kolik maseng ngaktani department punmanina doctor lamngan ba ahangba mikup asida thambal loina duna wari sananing bani adubu masigi tai onabada thambal adu unabagi mahut kantil adomda doctor lamngan ba amadi doctor priyanka makhoi ani adu chanmina kri adubu ani duna chanmina khibadu thongjil marum aduda leptuna laiba thambal mamit mangna uri thamba doctor lamngan bana doctor nupi amaga satkiba mikup adu ubada thamoido umsaknaba kaya amadi faujai haifung khangdaba amadi awaba ma faukibagum masada tawi thambalgi masilda ashumna soli asibu khambanba fauba kaidu oiraba jala